ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯔꯛꯂꯤ, ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯏꯖꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯅꯥ ꯊꯥꯡ ꯇꯥ ꯇꯝꯕ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯏꯟꯈꯠꯂꯛꯂꯤꯕꯤ ꯃꯊꯣꯠ ꯀꯥꯔꯛꯄꯤ ꯂꯩꯔꯥꯡꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯐꯖꯈ꯭ꯔꯦ ꯃꯇꯥ ꯑꯅꯤ ꯑꯁꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯊꯥꯗꯣꯛꯅꯗꯦ ꯀꯌꯥꯗ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯃꯇꯥ ꯑꯅꯤꯅꯣ꯫ ꯊꯥꯗꯣꯏꯅ "ꯁꯅꯥ, ꯈꯔ ꯀꯟꯅ ꯆꯦꯜꯂꯨ, ꯃꯇꯝ ꯆꯞ ꯆꯥꯅ ꯌꯧꯗ꯭ꯔꯗꯤ ꯑꯣꯖꯥꯅ ꯁꯣꯏꯗꯅ ꯉꯥꯡꯒꯅꯤꯕ." "ꯑꯁ, ꯑꯩꯁꯨ ꯉꯝꯗ꯭ꯔꯦꯗ ꯊꯥꯗꯣꯏ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯟꯅ ꯆꯦꯟꯕꯁꯤ." "ꯂꯥꯛꯑꯣ ꯁꯤꯡ, ꯀꯥꯏ ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ, ꯑꯩ ꯆꯤꯡꯂꯒ ꯆꯦꯟꯒꯦꯕ, ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯋꯥꯕ ꯈꯔ ꯐꯔꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯒ ꯀꯟꯅ ꯆꯦꯜꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯤ ꯑꯇꯩꯁꯨ ꯂꯣꯏꯅ ꯂꯥꯛꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯅꯥꯅ ꯊꯥꯡ ꯇꯝꯐꯝ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯃꯄꯥ ꯆꯥꯅꯩ꯫ ꯃꯌꯥꯝꯗꯨ ꯑꯣꯖꯥꯗ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯑꯣꯟꯗꯨꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯃꯩꯔꯥꯕꯅ ꯊꯥꯡ ꯇꯝꯐꯝꯗꯨꯕꯨ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯈꯤꯛꯇꯣꯛꯏ꯫ ꯁꯅꯥꯅ "ꯎꯁ, ꯏꯕꯥꯅꯤꯁꯦ ꯂꯥꯏꯕꯛꯇꯤ ꯆꯨꯝꯕ ꯖꯥꯠꯅꯤ, ꯑꯣꯖꯥꯁꯦ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯇ ꯉꯥꯏꯔꯤ." ꯊꯥꯗꯣꯏꯅ "ꯈꯅꯥꯎꯒꯁꯦ ꯈꯔ ꯈꯔ ꯀꯪꯉꯦ ꯑꯩꯗꯤ, ꯊꯥꯡ ꯑꯣꯔꯥꯏꯕ꯭ꯔꯕꯨꯅꯦ, ꯁꯤꯗꯧꯔꯤꯗ ꯑꯩ, ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ." ꯑꯣꯖꯥꯅ "ꯅꯈꯣꯏ ꯂꯣꯏꯅ ꯁꯨꯔꯕ꯭ꯔꯥ? ꯀꯅꯥ ꯀꯅꯥ ꯋꯥꯠꯂꯤ?" "ꯂꯣꯏꯅ ꯁꯨꯔꯦ ꯑꯣꯖꯥ." "ꯐꯔꯦ ꯐꯔꯦ, ꯉꯁꯤꯗꯤ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯈꯪ ꯈꯪꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯁꯤꯀꯣ꯫ ꯅꯣꯡꯃ ꯐꯥꯗꯣꯛꯁꯨ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯅꯣꯏꯁꯨ ꯀꯔꯤꯝꯇ ꯈꯪꯂꯔꯣꯏ, ꯊꯥꯡ ꯇꯝꯃꯤꯅꯤ ꯍꯥꯏꯗꯅ ꯁꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯇꯝ ꯂꯩꯔꯅꯤ." ꯃꯩꯔꯥꯕꯅ "ꯑꯣꯖꯥ, ꯈꯪꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯊꯥꯡ ꯁꯨꯡꯒꯣꯏ ꯄꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯦꯡꯕꯥꯟ ꯃꯄꯨꯕꯨ ꯍꯥꯟꯅ ꯊꯧꯅꯤꯖꯔꯤꯕꯁꯦ, ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯅꯤꯡꯏ." "ꯃꯗꯨꯁꯨ ꯃꯔꯨ ꯑꯣꯏꯕꯅꯤ, ꯈꯪꯖꯟꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯇꯦꯟ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯄꯥꯏꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯣꯛꯄ ꯃꯇꯝꯗ ꯂꯥꯏꯕꯛ ꯀꯠꯀꯅꯤ, ꯑꯃꯗꯤ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯃꯣꯏꯅ ꯁꯦꯠꯅ ꯊꯧꯅꯤꯖꯗꯨꯅ ꯅꯤꯖꯒꯅꯤꯀꯣ꯫ ꯅꯪ ꯑꯣꯖꯥꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯈꯪꯕ ꯑꯣꯏꯗ꯭ꯔꯤ, ꯇꯝꯕꯗ ꯊꯤꯖꯟꯕꯗ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯏꯄꯥ ꯏꯄꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯒꯗꯕꯅꯤ." ꯇꯣꯟꯗꯣꯟꯅ "ꯑꯣꯖꯥ, ꯀꯩꯅꯣꯝꯇ ꯈꯪꯖꯒꯦ, ꯑꯩꯈꯣꯏꯅ ꯁꯥꯖꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯤꯠꯀꯤ ꯁꯥꯖꯦꯟ ꯇꯧꯔꯤꯁꯦ, ꯑꯁꯤꯅ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯑꯣꯖꯥ?" "ꯇꯣꯟꯗꯣꯟ, ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯗꯤꯅꯦ, ꯐꯝꯂꯒ ꯂꯩꯕꯗ ꯌꯦꯛꯅꯕꯅ ꯇꯨꯡꯗꯒꯤ ꯊꯥꯡꯅ ꯌꯥꯜꯂꯛꯄꯗꯅꯦ ꯈꯨꯠꯁꯤꯅ ꯇꯨꯡꯗ ꯌꯥꯜꯂꯛꯂꯤꯕ ꯊꯥꯡꯗꯣ ꯐꯥꯔꯤꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ? ꯏꯄꯥ ꯏꯄꯨꯁꯤꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯉꯤ, ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯃꯤꯠꯀꯤ ꯁꯥꯖꯦꯟ ꯇꯧꯔꯤꯕꯁꯤ꯫ ꯈꯪꯂꯗ꯭ꯔꯣ ꯅꯪꯕꯣ?" "ꯍꯣꯏ, ꯈꯪꯂꯅꯤ ꯑꯣꯖꯥ꯫ ꯅꯈꯣꯏ ꯃꯌꯥꯝꯗ ꯉꯁꯤ ꯑꯩ ꯑꯔꯨꯕ ꯋꯥ ꯑꯃꯒ ꯍꯥꯏꯒꯦ꯫ ꯊꯥꯡ ꯇꯥ ꯇꯝꯂꯤꯕ ꯅꯈꯣꯏꯅ ꯂꯨꯈꯥꯛ ꯆꯥꯐꯗꯦ, ꯃꯤꯇꯣꯞꯅ ꯁꯦꯠꯂꯝꯕ ꯐꯤꯃꯟ ꯁꯦꯠꯐꯗꯦꯀꯣ꯫ ꯏꯔꯨꯖ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯒꯅꯤ, ꯑꯗꯨꯒ ꯆꯥꯔꯤꯉꯩꯗ ꯋꯥ ꯉꯥꯡꯐꯗꯦ, ꯆꯥꯕ ꯃꯇꯝꯗ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯆꯥꯒꯅꯤ꯫ ꯃꯁꯤꯅ ꯈꯣꯡꯒꯤ ꯁꯥꯖꯦꯜ ꯑꯃꯁꯨ ꯑꯣꯏꯔꯝꯕꯅꯤ꯫ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯆꯥꯕ ꯇꯧꯍꯩꯗꯦ ꯀꯣ꯫ ꯏꯁꯤꯡ ꯊꯛꯄ ꯃꯇꯝꯗ ꯆꯤꯟꯗꯒꯤ ꯏꯁꯤꯡ ꯄꯥꯊꯣꯛꯅ ꯊꯛꯄ ꯇꯧꯍꯩꯗꯦ꯫ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯇ ꯍꯥꯟꯅ ꯀꯠꯆꯗꯨꯅ ꯈꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯍꯥꯏꯔꯤꯉꯩ ꯂꯣꯏꯕꯁꯨ ꯅꯥꯏꯔꯣꯏ, ꯊꯤꯖꯜꯂꯤꯉꯩ ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯦ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯌꯥꯗꯦꯀꯣ, ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯅꯈꯣꯏꯅꯤ, ꯂꯝ ꯍꯦꯟꯒꯅꯨ." ꯊꯥꯗꯣꯏꯅ "ꯑꯗꯣ ꯑꯣꯖꯥ, ꯊꯥꯡ ꯇꯝꯕꯁꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯅ ꯖꯒꯣꯏꯁꯨ ꯇꯝꯕꯤꯌꯣ, ꯑꯩꯗꯤ ꯖꯒꯣꯏꯅ ꯍꯦꯟꯅ ꯄꯥꯝꯖꯩꯌꯦ ꯑꯣꯖꯥ." "ꯊꯥꯗꯣꯏ, ꯊꯥꯡꯒꯤ ꯀꯥꯡꯂꯣꯟꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯍꯥꯟꯅ ꯇꯥꯛꯈꯤꯒꯦꯀꯣ, ꯑꯗꯨꯝ ꯀꯥꯟꯗ ꯃꯊꯟꯇ ꯑꯗꯨꯝ ꯖꯒꯣꯏꯗꯣ ꯍꯩꯔꯛꯂꯗꯧꯅꯤ꯫ ꯖꯒꯣꯏ ꯍꯥꯏꯕ ꯖꯒꯣꯏꯁꯦ ꯍꯩꯅꯤꯡꯂꯕꯗꯤ
ꯊꯥꯡ ꯇꯥ ꯍꯥꯟꯅ ꯇꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯁꯤꯁꯦ ꯃꯇꯝꯁꯦ ꯍꯧꯖꯤꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯈꯥ ꯑꯃꯨꯛ ꯇꯝꯊꯅꯕ ꯇꯧꯔꯁꯤꯀꯣ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯊꯥꯡ ꯇꯝꯂꯤꯕ ꯃꯈꯣꯏꯁꯨ ꯂꯣꯏꯔꯦ ꯑꯣꯖꯥꯗ ꯄꯨꯟꯅ ꯈꯨꯔꯨꯝꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯏꯁꯤꯡ ꯈꯤꯛꯇꯣꯛꯂꯝꯂꯒ ꯊꯣꯛꯅꯔꯛꯂꯦ ꯂꯝꯕꯤꯗꯅꯤ ꯊꯥꯗꯣꯏꯒ ꯁꯅꯥꯒꯗꯨ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ ꯃꯩꯔꯥꯕꯒ ꯇꯣꯟꯗꯣꯟꯒꯁꯨ ꯆꯦꯜꯂꯛꯏ ꯃꯩꯔꯥꯕꯅ ꯊꯥꯗꯣꯏ ꯉꯥꯏꯈꯣ ꯀꯩꯅꯣ ꯄꯔꯄꯔ ꯍꯦꯛꯇ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯋꯥꯕꯅ ꯂꯣꯏꯔꯀꯥꯟꯁꯤꯗ ꯅꯪ ꯑꯃꯨꯛ ꯉꯥꯏ ꯂꯩꯈꯤꯗ꯭ꯔꯣ ꯋꯥꯅꯤ ꯅꯪꯅ ꯋꯥꯗꯕ ꯅꯨꯃꯤꯠ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦ ꯅꯁꯥꯒ ꯆꯥꯟꯅꯕ ꯊꯥꯡ ꯑꯃ ꯁꯥꯜꯂꯨꯁꯨ ꯌꯥꯗꯦ ꯁꯅꯥꯅ ꯇꯥ ꯃꯩꯔꯥꯕ ꯊꯥꯡ ꯁꯥꯐꯝꯗꯣ ꯑꯝꯇ ꯊꯤꯔꯛꯑꯣ ꯊꯥꯗꯣꯏꯗꯤꯅꯦ ꯆꯠꯂꯨꯁꯦ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯇꯣꯟꯗꯣꯟꯅ ꯑꯣ ꯊꯥꯡ ꯁꯥꯕ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯗꯣ ꯑꯗꯨꯗ ꯉꯥꯎꯔꯤ ꯑꯣꯏꯔꯝꯅꯤ ꯑꯗꯨꯗ ꯏꯀꯥꯏꯗꯅ ꯆꯠꯅꯤꯡꯗꯕ ꯁꯥꯔꯤꯅꯤ ꯃꯁꯤꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯏꯪ ꯇꯞꯄ ꯃꯥꯟꯕꯩ ꯋꯥꯅꯤ ꯃꯅꯨꯡꯗꯗꯤ ꯄꯨꯔꯥ ꯏꯪ ꯆꯥꯕꯤ ꯀꯣꯆꯥꯕꯤꯅꯤ ꯊꯥꯗꯣꯏꯅ ꯀꯔꯤ ꯍꯥꯏꯕ ꯇꯣꯟꯗꯣꯟ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯏꯁ ꯑꯩꯉꯣꯟꯗꯒ ꯊꯥꯡ ꯁꯥꯕ ꯇꯥ ꯄꯥꯃꯦꯜꯗꯣ ꯑꯩꯅ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯗꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯏꯁꯤ ꯀꯩꯅꯣ ꯅꯪꯅ ꯅꯁꯝꯗꯨ ꯐꯣꯏꯗꯠꯁꯅꯤ ꯅꯪ ꯐꯣꯏꯗꯠꯂꯨꯔꯥ ꯃꯩꯔꯥꯕꯅ ꯊꯥꯗꯣꯏ ꯅꯪꯅ ꯐꯤꯡꯈꯤꯕꯁꯤꯅ ꯅꯁꯛꯅ ꯐꯖꯔꯤꯕ ꯏꯁꯧꯅ ꯂꯥꯡꯉꯤꯕ ꯁꯅꯥ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯆꯠꯂꯝꯃꯤ ꯅꯪ ꯂꯥꯛꯍꯧꯔꯣꯀꯣ ꯊꯥꯗꯣꯏꯗꯨ ꯁꯥꯎꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯅꯥꯅ ꯅꯣꯏꯁꯤꯁꯨꯕ ꯃꯤ ꯁꯥꯎꯒꯠꯂꯦ ꯈꯪꯉ ꯂꯩꯔꯕꯁꯤꯗ ꯑꯗꯨꯝ ꯍꯦꯛ ꯂꯛꯅꯩ ꯃꯩꯔꯥꯕꯅ ꯃꯇꯧꯁꯤꯗ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯂꯛꯅꯕꯅꯤ ꯑꯗꯨ ꯁꯅꯥ ꯅꯪꯁꯨ ꯑꯩꯅ ꯊꯥꯗꯣꯏꯁꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯉꯤꯅꯤ ꯃꯇꯦꯡ ꯈꯤꯇꯪꯗꯤ ꯄꯥꯡꯕꯤ ꯌꯥꯕꯅꯤ ꯅꯪꯁꯨ ꯑꯗꯨꯃꯅꯦ ꯑꯩ ꯗꯥꯏ ꯂꯩꯇꯦ ꯅꯣꯏ ꯃꯁꯦꯟ ꯍꯥꯏꯅꯖꯧ ꯑꯗꯣ ꯍꯥꯜꯂꯝꯃꯒꯦ ꯑꯃꯗꯣ ꯀꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯦ ꯆꯠꯂꯦ ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯅꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯤ ꯃꯇꯥꯔꯣꯏꯅꯤ ꯊꯥꯗꯣꯏꯅ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯑꯗꯨꯒ ꯁꯅꯥꯅ ꯁꯛꯇ ꯈꯔ ꯋꯥꯠꯄꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯁꯅꯥ ꯃꯊꯟꯇ ꯆꯠꯄ ꯃꯇꯝꯗꯗꯤ ꯀꯅꯥꯒꯤ ꯄꯥꯈꯪ ꯄꯨꯝꯕ ꯃꯥꯒꯤ ꯃꯑꯣꯡ ꯍꯥꯖꯗꯕ ꯃꯇꯧꯗ ꯂꯣꯏꯅ ꯉꯥꯎꯅꯔꯤꯕꯅꯤ ꯁꯅꯥꯗꯤ ꯃꯕꯨꯛꯇ ꯀꯔꯤꯁꯨ ꯊꯝꯗꯦ ꯈꯨꯗꯤꯡꯃꯛ ꯐꯅ ꯂꯣꯏꯅ ꯈꯟꯒꯟꯕꯤꯅꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯍꯥꯛꯇꯤ ꯃꯕꯨꯛꯆꯦꯜ ꯈꯔ ꯄꯤꯛꯏ ꯃꯄꯥꯜ ꯊꯣꯡꯗ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯅꯥꯗꯒꯤ ꯍꯦꯟꯅꯕ ꯍꯣꯠꯅꯖꯩ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯅꯥꯗꯨ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯊꯥꯗꯣꯏ ꯑꯣ ꯊꯥꯗꯣꯏ ꯀꯩ ꯂꯩꯔꯒꯦ ꯅꯨꯡꯊꯤꯜꯁꯤꯗ ꯀꯥꯈꯠꯂꯛꯑꯣ ꯀꯥꯈꯠꯄꯒ ꯂꯥꯏꯔꯤ ꯊꯥꯡ ꯁꯥꯐꯝꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯑꯩꯗꯤꯅꯦ ꯃꯌꯨꯝ ꯈꯪꯗꯦꯕ ꯅꯪꯗꯤ ꯉꯁꯥꯏ ꯃꯌꯨꯝꯒ ꯌꯥꯝ ꯈꯪꯈꯤꯗꯥꯏꯅꯦ ꯑꯗꯨꯅ ꯃꯌꯨꯝꯁꯨ ꯈꯪꯉꯝꯃꯅꯤ ꯂꯥꯛꯑꯣ ꯆꯠꯂꯨꯁꯦꯕ ꯑꯩꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯍꯥꯏꯕꯗꯤ ꯈꯪꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯍꯌꯦꯡ ꯀꯣꯟꯅ ꯆꯠꯁꯤ ꯑꯁ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯨꯔꯁꯤ ꯃꯁꯤ ꯃꯈꯨꯠꯁꯤ ꯄꯥꯏꯔꯒ ꯆꯤꯡꯗ꯭ꯔꯤꯐꯥꯎ ꯌꯥꯔꯣꯏ ꯂꯥꯛꯑꯣꯁꯤ ꯍꯩꯃ ꯀꯩꯅꯣ ꯍꯦꯛꯇ ꯆꯤꯡꯉꯤꯁꯤꯕꯣ ꯐꯤꯔꯣꯜꯒ ꯍꯣꯡꯈꯤꯒꯦꯃꯤ ꯍꯣꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯣꯏꯕ ꯆꯠꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯏꯁꯥꯒ ꯆꯥꯟꯅꯕ ꯊꯥꯡꯗꯣ ꯄꯥꯏꯗ꯭ꯔꯗꯤ ꯃꯣꯏꯒꯤ ꯑꯆꯧꯕꯗꯣ ꯄꯥꯏꯕꯗꯣ ꯂꯨꯝꯃꯦꯕ ꯌꯥꯝ ꯋꯥꯏꯌꯦ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯁꯅꯥꯅ ꯊꯥꯗꯣꯏꯗꯨ ꯆꯤꯡꯂꯒ ꯂꯥꯛꯏ ꯊꯥꯗꯣꯏꯅ ꯊꯥꯡ ꯁꯥꯕ ꯄꯥꯃꯦꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨ ꯇꯥꯛꯏ ꯃꯈꯣꯏꯗꯨ ꯇꯞꯅ ꯁꯨꯝ ꯆꯪꯂꯛꯏ ꯄꯥꯃꯦꯜ ꯁꯪꯒꯣꯏ ꯃꯁꯤꯗꯨꯗ ꯊꯥꯡ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏꯗꯤ ꯃꯁꯝ ꯃꯅꯥꯒꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯃꯤ ꯁꯅꯥꯅ ꯃꯃꯤꯡꯗꯨ ꯀꯩ ꯍꯥꯏꯕꯅꯣ ꯄꯥꯃꯦꯜ ꯇꯥ ꯄꯥꯃꯦꯜ ꯊꯥꯡ ꯑꯝꯇ ꯁꯥꯖꯒꯦ ꯇꯥꯗꯤ ꯃꯥꯒꯤ ꯊꯥꯡ ꯁꯥꯕꯒꯤ ꯀꯣꯡꯈꯥꯡ ꯇꯧꯕꯩ ꯃꯈꯣꯜꯁꯤꯗ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯃꯅꯥꯛ ꯆꯪꯉꯨꯁꯤꯔꯥ ꯊꯥꯗꯣꯏꯅ ꯑꯁ ꯅꯪ ꯆꯪꯉꯨꯅꯨ ꯅꯪꯒꯗꯤ ꯑꯃꯨꯛꯇꯁꯨ ꯈꯪꯅꯗ꯭ꯔꯤ ꯑꯩꯗꯤꯅꯦ ꯅꯍꯥꯟꯕꯁꯤꯒ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯁꯥꯕ ꯆꯠꯄꯗ ꯁꯛ ꯈꯪꯅꯔꯤ ꯑꯩ ꯆꯪꯒꯦ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯊꯥꯗꯣꯏꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯃꯤꯒꯤ ꯊꯥꯡ ꯁꯥꯔꯤꯕ ꯃꯃꯥꯡꯗꯨꯗ ꯂꯦꯞꯁꯤꯜꯂꯒ ꯂꯩ ꯄꯥꯃꯦꯜꯁꯨ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ ꯀꯔꯤ ꯇꯥ ꯄꯥꯃꯦꯜ ꯑꯩ ꯅꯍꯥꯟ ꯑꯩꯈꯣꯏ ꯕꯥꯁꯤꯒ ꯊꯥꯡ ꯁꯥꯕ ꯂꯥꯛꯑꯝꯕꯗꯨꯅꯤ ꯈꯪꯗꯕ꯭ꯔꯣ ꯑꯣ ꯈꯪꯉꯤ ꯑꯩꯕꯨ ꯊꯥꯡꯗꯨꯗꯤ ꯄꯤꯈ꯭ꯔꯒꯨꯝ ꯇꯧꯗꯥꯏꯅꯦ ꯄꯤꯔꯤ ꯑꯩꯒꯤꯒ ꯏꯇꯥꯁꯤꯒꯤꯒ ꯊꯥꯡ ꯑꯃꯃꯝꯇ ꯁꯥꯕꯤꯌꯨ ꯊꯥꯡ ꯇꯝꯕꯒꯤꯔ ꯍꯣꯏ ꯌꯥꯅꯤ ꯁꯥꯔ ꯂꯣꯏꯔꯦ ꯑꯗꯣ ꯀꯌꯥꯝ ꯁꯥꯡꯕ ꯑꯣꯏꯅꯤ ꯇꯨ ꯁꯤꯗ ꯌꯣꯠ ꯂꯩꯔꯤꯁꯦ ꯁꯤꯗ ꯅꯥꯞ ꯂꯧꯔꯒ ꯌꯦꯡꯉꯣ ꯑꯩꯒꯤꯗꯤ ꯁꯤꯅ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯅ ꯁꯥꯕꯤꯔꯣ ꯅꯪꯅ ꯇꯥꯁꯤꯒꯤꯁꯨ ꯈꯜꯂꯨꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯃꯦꯜꯗꯨ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯞꯅ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯆꯥꯟꯅꯕ ꯌꯣꯠ ꯑꯃ ꯈꯜꯂꯒ ꯄꯥꯃꯦꯜꯗ ꯄꯤꯔꯛꯏ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯉꯥꯏꯌꯨꯀꯣ ꯑꯩꯁꯨ ꯑꯇꯣꯞꯄꯒꯤ ꯊꯥꯡ ꯑꯃ ꯁꯥꯖꯤꯜꯂꯨꯔꯦ ꯊꯥꯗꯣꯏꯅ ꯍꯣꯏ ꯌꯥꯅꯤꯌꯦ ꯑꯗꯨꯝ ꯉꯥꯏꯒꯦ
khara kuina leiraga laurasu yaida sanana kaino khara leiraga haibo somdana thangdu sizinna bangai mi ge zawdu pairaga tambado lummi khangi natro pamilna hoida yam ku heloi ai hayengse luisin mangamladi luisingi ngamdragana hangsi soidabi luisilagi yaba natro sanana hoyai ado hangsi tu sohenbiganu ko aikoi hangsi to thanglubu laksagi thadoi chasilao sanadu thokre thadoi di pamel di yenglaga nokfit ka tawraga ta pamel adudi aikoi amu chaluki sana ngai kho chamina se makoi ani du pamel hoidagi thoklai thadoi da kaino nangna mi thabak yamamni yamamui su khangdana thuna sana be thajili du ba mi wana thaba kaido bai wa doi ba aikoi mayam gi thangsi da bu sajagena masu mayam gi seba moina tawri ba natro aduna migi matam nang na thabak taw bai se magi su mathongni kaido bai wa doi no mana sagi bu khaladi nungmuda loi sadok pa yai ho adoi rasu nungai te khangaba mi mama ga maga khak leijabani kaithel dagi mama dun halak pa nang na ba mana ne chaka thongi haibani simaya marak sida nang na mu hajilami duga sum nungai bi da bai wani da is yam khangamina aidi aigi da thadoise nupa na gi wakhal leitarbana khalubani adugadi masak matau phazaba wakhal taba mi daga gaurami sidi aduna mu kana haiba oi bema aikoi gauzadi mi aidi mai maramda sum khanglubagi wani nangsu tondon haibu wada thajari ni ne phagi tobani ai moina haibu waga thajade ko adune ba tondon ga maira ba ga haibu wada kaisum thajarunu ko atei thajarasu ta pamil gi maramda moine gon laknabada thajaganu ko ai dik thajarambada kaidau geng kizareda o ai ne moina haibu waga se su thai thajaroi yara ba si weredi yare makoi ani du wari sana sana sumlakpana thadoi gi yum yori thadoi du sana da sanglagi hairamlaga mayum da sangtri sana mayum da lai leigai gi pakhang ngausinaba kharasu lambi du di hek thengnai sana lakpa ubada pakhang singdu sana gi manakta sangsilaklaga yam karyam da mong daire pakhang amana thang tambi bema kai salunu noibo noigi thang sugoi pairaga chung phana tawbudo ngasidi khogi mangsida amtu ulamudana hairenge sanana hando satke ai thabak yami amana ai masi masak inuwe nusi kai yam pingi ni thanga satorkani ko kize sanana mingona karyam na bairi budu maina thaksi kasisu thogolon su kharaijil maduna ne tung yam kanarakani hey thogolon khangbiya thaksi kasi gi horak pham kai kandabda kai gi mata mangalin adugi saruk nayunda pisalon sa torga lebiya tro nupi na bu thang ta tamlaga kai kana dawrige maduna hayengwai maduna oya doribo ekhoi mangda amta ulam asiyade nang heita malida nan kai matam sangna tamuido koi gi mangda kaisu utpai tradi na kai kana rige hai tawmiya natro atai duna mani adugi saruk sana ekhoi wa haigi muna tawse mafam phajaba kaya da koi bujaluse langthok lusidana asi hairaga nupa amana sana gi haksang na soklake tawrei sanana khonglei thuna nupa dugi makuttu tap launa pairaga leithi adamna tawrakpududa laribu nupa ataidusu mahi sanada sensilei sarit sarak kaya hairaba atangba mamom loini sensilaklibu nupa singdu haina singna ammam to oina phuthaba haurei makut leitekpuna leitekpa makong tudekpuna tudekpa phibam amta tadre hai ha ibongo sing na haido yam nemli aibu khudum sange khaladi engodagi hen haina bu honarako hauji khudak sidane noibu loina hatokpa sungami khangaba atubu nungaitena nakongna kutu oina tudek pirabani chaksingsiga waraktaba singsidi sanadu sauna mayumda satkre leimaida taribu nupa singdu jaina khangma ngamdraduna koilawlawi nupa amana ayoma shire oima nazasi nupina pure adusu khutudek pirabe oima amana masi masinje taменse khongsin marulam nabani mana lawai makhulsi taraga hina narak pugum tawi amana aikoi bu amu khongkut sam satlukhidro kari tawda teklu hangadi tawni kai khranita aidi maiga se thamam leitre soida laikra hobum lerisida lotkhri amana holotkhruza nangaroina wazaw ngangdi mana han hawre duga hojikna ikai sanari aidi ngasai tawroisina haidro masing amam tawbanina pharek ne hojikti thu dek piramida
Amana Ayo ima ay matung manaw nupi gaina laknaruba yaba nati mai ingsabi no lakpa ngakta ni ko masak phajai na chumna laknauraga sumaina tawbiram masibo hongnabraba hongkanaro hongkanare no sukari no song dana chakrasi la kutu di ambado kana noina khongtu di ambai khoise samula khunjin de leiba khong samba khura tomaldo moide jalusi launi noiba yunga leidu bu kaigi ayo nai ayo Makoi singdu amana masamnaraga satkirami sanana sumna nupa mayam asibu purambatuda leigai khul pumbadu sarasalami sanagi mapasu pausi tarami numidangi matamni sana sakhumda sak thongli mapadu na tapna sanglaklaga masagi manakta phammi ibema ipa wakrangi singna kumuko baba kaiwano nahan nangna nupa pakhang khara purami haisi sumra nate nangbu migi masa singdo kari maramgi puruino haibani ipana thabak chathokpa khuding nangi wari gakta sare nangna puramba singdo makhong makhut sambada awaba mo oinare haisi tadabra nangbo as baba aibu maralai tawmi da phugadra aiso hanadi kaisu tawramde moina aigi haksang na solake tawrini adudaisu I karaktana makhuto thudekpa atai dusu chensilam jadinya kaisu soksaroidamne moi kana chensiloge mangak samdo thudiyam jidu pharamne Hey, ka hinba thabak tawgunuko mara leibo oirabadi matung toroktanaba para tambiramido yam phare minane nama leitabani na hongna lonchai khangde haina kiniko aisu khangi ba baba mi aina thangta ma chalisa thawgalon hongna loncha loina yawrini mi kari sairak mi duda aina chenjilaga phuruga dra mina ngangna ba taru hoi isana bu lalu drabadi kari sukaideda ipane mayai ka sida phak tharaga khwangse ngakti tingthoke ko sak luraga kauro as khwang si yadri hei mapado mayai ka da sangkhre sana chak tu sum thonglingai maninglomda kana gumba mana murum sonbagi makol tare sana do mana thangatlaga tai tarakliba khonjel do yena kharom dagini mapada ga hairamdana tapna maning thongdo hanglaga thoglai tarakliba khonjel adu laning thoglaiba mapa yena kharom dagini haiba khangli sana pakana sensilei sanan sensilakudu tarduna miyoi adusu mamanglomda phatchin thokre kana oisano laning thoma pasida kari tormisiba sapu masa amaga lai phadibi amaga tadun leiribtu uri sanana pairaga lakta langthoi aduga mamanglomda laktuna akoibaduda kana leige haidana amuk yengi kana su leibagi samin phangjabada sana maning thonglomda amuk laktuna sanglei karino masi tawribasibo miyam nainabada thangta tambadi haubadagi loi phawba lairon tilot ngaktani haina hainai makoi nairibasa atai kaisu nate taminariba akoi masyan posem semsinaba kayasu yawina hairibani aingonda su tawrakliba sala kari maramgi tawrakliba makoidagi aina kayam helaba aduga miyoiduna kana Paukum phangjo wahang singsi kanjelubuda sanado wakal mami khalama wakaldu sapu sarupagi makoltuna thugairei jak thongorumda mai unsingkri numitsi mahaukri sana ayuk ngan haugatuna iruza thoklaga pirul asengba setuna mahitama chatnaba loisili mapa saugalei satawrabra nangbo khoi babna thabak chalamdaida thong phajal lonsilamuko nahan musu kawina thongase sebak phagai thamambado hoida kaureroi baba adudi ayemu chaluki asi hairamlaga sanado thoglakle wakhaldadi ngarang mana thengna kibadu adum khalaga leirabani sengshriba miduna kana asumna sum khalaga lakpada thadoi hugi thonggaldi yoraduna chaplepi khanghaudana tu khangsung lei makutu sasat nanthoi ngasi thadoisu kaungnarubu tawda senthurai thadoina lao chalase Ado, nangi thangdudi karam kana lawdoiba horen oina lawrage nathan chatoiro ithan chatradi kanaga chatoino nahandabu mayum khangdabagi nang haubani asat kuningi nang sum hauraga leibado aini yet oina thu adawa is yari bema aidi adumaina kaisum khanjade ko nangni yet pi yet tabakainaga khalaga lei kawbu kawi komla ma yarokpani chasi kaidi komla nangdi
ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯀꯣꯝꯂꯥ ꯄꯥꯟꯕꯤ ꯍꯧꯕꯗꯣ ꯐꯖꯅ ꯄꯥꯜꯂꯤ ꯉꯁꯤꯗꯤꯅꯦ ꯂꯥꯏꯗ ꯀꯠꯂꯤ ꯑꯗꯨꯅꯤ ꯑꯩꯅ ꯄꯨꯔꯛꯏꯁꯤ ꯏꯁꯤ ꯆꯥꯁꯤ ꯊꯥꯗꯣꯏꯅ ꯀꯣꯝꯂꯥꯗꯣ ꯈꯣꯛꯂꯒ ꯇꯪꯈꯥꯏ ꯑꯃ ꯁꯅꯥꯗ ꯏꯟꯁꯤꯜꯂꯛꯏ ꯁꯅꯥꯁꯨ ꯃꯇꯥꯅ ꯏꯜꯂꯛꯂꯤꯕꯗꯨ ꯁꯥꯏ ꯈꯨꯊꯨꯝꯁꯤꯗꯤ ꯍꯟꯗꯛꯅ ꯍꯥꯎꯒꯨꯝ ꯇꯧꯗ꯭ꯔꯣ ꯅꯍꯥꯟꯋꯥꯏ ꯏꯕꯥꯅꯤꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕꯗꯣ ꯑꯗꯨꯒ ꯅꯈꯣꯏ ꯏꯃꯥꯅ ꯐꯥꯔꯒ ꯐꯨꯕꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯗꯨꯏ ꯃꯇꯝꯗꯣ ꯃꯤꯒꯤ ꯍꯩ ꯈꯔ ꯍꯨꯔꯥꯜꯂꯒ ꯆꯥꯊꯣꯛ ꯃꯄꯨꯅ ꯐꯥꯔꯒ ꯈꯔ ꯐꯨ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯥꯎꯔꯁꯤꯗꯤ ꯍꯧꯖꯤꯛꯄꯨ ꯃꯤꯒꯤ ꯍꯩ ꯍꯨꯔꯥꯜꯂꯒ ꯆꯥꯎꯔꯗꯤ ꯑꯔꯦꯝꯕꯗ ꯂꯩꯁꯥꯕꯤ ꯍꯨꯔꯥꯟꯕꯤꯅ ꯃꯃꯤꯡ ꯆꯠꯂꯅꯤ ꯏꯕꯥꯅꯤꯁꯦ ꯉꯁꯤꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯃꯐꯝꯗ ꯌꯧꯔꯕꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯁꯤꯡ ꯈꯤꯛꯇꯣꯛꯂꯒ ꯃꯈꯣꯏꯒꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯂꯒ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯂꯤ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯜꯂꯒ ꯊꯥꯡꯒꯤ ꯖꯒꯣꯏ ꯑꯃ ꯈꯨꯜꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗ ꯆꯠꯂꯒꯁꯨ ꯎꯠꯀꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯥꯡꯒꯤ ꯖꯒꯣꯏꯁꯤꯡꯗꯣ ꯇꯝꯅꯕ ꯇꯧꯁꯤꯀꯣ ꯁꯅꯥ ꯅꯪꯅ ꯈꯔ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯅꯪꯅꯅꯦ ꯃꯌꯥꯏ ꯊꯥꯡꯗꯨꯅ ꯖꯒꯣꯏ ꯑꯁꯤꯕꯨ ꯍꯦꯟꯅ ꯐꯖꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯊꯥꯗꯣꯏ ꯅꯪꯕꯨ ꯖꯒꯣꯏꯅꯤ ꯌꯥꯝ ꯍꯥꯏꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯊꯥꯡꯒꯤ ꯖꯒꯣꯏ ꯎꯠꯀꯗꯧꯔꯦꯗꯅ ꯃꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯦꯟꯅ ꯁꯥꯎꯔꯣꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯗꯨꯅ ꯃꯈꯣꯏꯒꯤ ꯂꯦꯞꯐꯝꯁꯤꯡꯗꯣ ꯍꯥꯏꯔꯒ ꯖꯒꯣꯏꯗꯨ ꯇꯝꯕꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯒꯣꯏ ꯃꯇꯦꯛ ꯈꯔ ꯇꯝꯕ ꯂꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯣꯖꯥꯗ ꯈꯨꯔꯨꯝꯂꯒ ꯃꯐꯝ ꯑꯗꯨ ꯏꯁꯤꯡ ꯑꯃꯨꯛ ꯐꯖꯅ ꯈꯤꯛꯇꯣꯛꯂꯝꯂꯒ ꯃꯈꯣꯏꯁꯤꯡꯗꯨ ꯊꯣꯛꯂꯛꯏ ꯇꯣꯟꯗꯣꯟꯅ ꯁꯅꯥ ꯅꯪꯅ ꯉꯁꯥꯏ ꯊꯥꯡꯒ ꯍꯥꯏꯔꯒ ꯖꯒꯣꯏ ꯁꯥꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯀꯣ ꯈꯨꯐꯖ ꯑꯃ ꯇꯧꯏ ꯏꯁ ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯐꯖꯩ ꯈꯪꯉꯕ ꯃꯩꯔꯥꯕꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯅꯪ ꯍꯦꯜꯂꯦ ꯍꯥꯏꯕ ꯖꯒꯣꯏ ꯅꯨꯃꯤꯠꯇꯅ ꯍꯦꯟꯅ ꯐꯖꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤꯅꯦ ꯌꯦꯡꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯣꯏꯅ ꯐꯝꯂꯒ ꯅꯪꯒꯤ ꯊꯥꯡ ꯖꯒꯣꯏꯗꯣ ꯌꯦꯡꯂꯒ ꯂꯩꯔꯁꯤꯔ ꯈꯪꯗꯦ ꯃꯩꯔꯥꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤ ꯃꯥꯕ ꯃꯈꯣꯏꯁꯤꯡꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯊꯥꯗꯣꯏꯗꯨ ꯃꯊꯃꯣꯏꯗ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯩꯔꯥꯕꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗꯨꯝ ꯍꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯅꯥꯗ ꯑꯣꯏꯅ ꯊꯋꯥꯏ ꯇꯥꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯈꯤꯕꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯈꯣꯏꯅꯒ ꯁꯅꯥꯕꯨ ꯊꯥꯒꯠꯄꯤꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯁꯥꯎꯅꯤꯡꯕ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯈꯪꯍꯟꯍꯟꯖꯤꯜꯂꯤ ꯁꯨꯝ ꯂꯥꯛꯄꯅ ꯊꯥꯗꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯒ ꯂꯩꯍꯧꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯆꯠꯈ꯭ꯔꯤꯕ ꯃꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯥꯗꯣꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯅꯥ ꯅꯪꯅꯒꯤ ꯐꯝꯗ ꯌꯦꯠꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯠꯂꯤꯗꯀꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ ꯍꯦꯜꯂꯒꯁꯨ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯩꯅ ꯊꯥꯡ ꯇꯝꯈꯤꯕꯁꯤꯁꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅꯕ ꯍꯥꯏꯗꯅ ꯇꯝꯈꯤꯕꯅꯤ ꯊꯥꯡ ꯖꯒꯣꯏꯗꯣ ꯑꯩꯅ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯌꯥꯏ ꯊꯥꯡꯂꯒ ꯁꯣꯏꯗꯅ ꯁꯥꯒꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯒꯅꯤ ꯑꯁꯤ ꯈꯜꯂꯒ ꯊꯥꯗꯣꯏ ꯁꯥꯎꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨꯗ ꯃꯃꯥꯅ ꯍꯪꯂꯛꯏ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯅꯣꯡꯃꯇ ꯏꯪꯅ ꯍꯦꯛ ꯆꯪꯂꯛꯇꯦ ꯁꯧ ꯁꯧ ꯂꯥꯡꯂꯒ ꯑꯗꯨꯝ ꯆꯪꯉꯛꯏ ꯏꯃꯥꯅ ꯈꯪꯄꯣꯟꯇꯦ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯀꯅꯨꯀꯣ ꯑꯩꯒꯤ ꯀꯥꯗ ꯉꯥꯛꯇ ꯏꯪꯅ ꯂꯩꯖꯒꯦ ꯀꯅꯥꯝ ꯆꯪꯍꯜꯂꯛꯀꯅꯨ ꯊꯥꯗꯣꯏ ꯐꯤꯡꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯥꯕꯨ ꯑꯃꯟꯕ ꯃꯆꯥ ꯑꯃ ꯀꯥꯡꯈꯗꯒꯤ ꯂꯧꯊꯣꯔꯛꯏ ꯇꯥꯕꯨ ꯃꯅꯨꯡꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯌꯥꯎꯔꯤ ꯊꯥꯏꯅ ꯃꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤꯅꯤ ꯊꯥꯗꯣꯏꯒꯤ ꯃꯄꯨ ꯑꯁꯤ ꯂꯥꯏ ꯁꯥꯟꯅꯕꯗ ꯃꯃꯤꯡ ꯆꯠꯄ ꯐꯠꯇꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯃꯤꯌꯥꯝꯅ ꯃꯄꯨ ꯑꯁꯤꯕꯨ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯐꯥꯔꯒ ꯐꯨꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯆꯩ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯇꯥꯕꯨ ꯑꯁꯤꯃꯗꯤ ꯊꯥꯗꯣꯏꯅ ꯄꯣꯠ ꯑꯃ ꯊꯤꯕꯗ ꯎꯄꯨ ꯃꯅꯨꯡ ꯌꯥꯎꯔꯝꯕꯗꯒꯤ ꯐꯪꯕꯅꯤ ꯊꯥꯗꯣꯏ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯀꯔꯤꯅꯣ ꯄꯥꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯀꯣꯛ ꯊꯪꯕ ꯂꯃꯥꯏ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯏꯔꯤ ꯃꯍꯩ ꯁꯠꯄ ꯈꯪꯃꯤꯞ ꯃꯁꯤꯒꯤ ꯁꯅꯥ ꯍꯥꯏꯕꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯟꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯕ ꯃꯇꯥꯅꯣ ꯅꯛꯅꯕ ꯃꯤꯅ ꯍꯦꯟꯅ ꯇꯨꯡꯗ ꯁꯤꯛꯏ ꯍꯥꯏꯕꯗꯨ ꯁꯅꯥꯗꯗꯤ ꯆꯞ ꯆꯥꯅ ꯊꯣꯛꯂꯔꯤ ꯅꯨꯡꯊꯤꯜ ꯈꯔ ꯏꯪꯊꯔꯛꯄ ꯃꯇꯝꯅꯤ ꯁꯅꯥ ꯄꯥꯃꯦꯜ ꯍꯣꯏꯗ ꯃꯊꯟꯇ ꯂꯥꯛꯏ ꯄꯥꯃꯦꯜꯁꯨ ꯁꯪꯒꯣꯏꯗꯨꯗ ꯊꯥꯡ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥ ꯂꯥꯛꯄ ꯎꯕꯗ ꯄꯥꯃꯦꯜ ꯁꯥꯔꯝꯂꯤꯕ ꯊꯥꯡꯗꯨ ꯂꯦꯞꯂꯒ ꯍꯧꯒꯠꯂꯛꯏ ꯅꯪꯒꯤ ꯊꯥꯡꯗꯣ ꯂꯣꯏꯔꯕꯅꯤ ꯉꯔꯥꯡ ꯂꯧꯕ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯣ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯤ ꯑꯩꯁꯦ ꯉꯔꯥꯡ ꯈꯔ ꯆꯤꯜꯂꯕ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯋꯥꯔꯧꯗꯦꯗ ꯆꯪꯂꯛꯑꯣ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯊꯥꯡ ꯈꯨꯠꯁꯥꯁꯦ ꯄꯥꯝꯖꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯁꯅꯥꯁꯨ ꯅꯣꯛꯐꯦ ꯇꯧꯔꯒ ꯆꯪꯂꯛꯏ ꯊꯥꯡꯗꯨ ꯄꯥꯃꯦꯜꯅ ꯄꯤꯔꯛꯏ ꯁꯅꯥꯅ ꯊꯥꯡꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯐꯖꯩ ꯌꯥꯝꯅ ꯑꯩꯒꯁꯨ ꯆꯥꯟꯅꯔꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯆꯥꯟꯅꯔꯦ ꯁꯅꯥꯅ ꯄꯥꯏꯕ ꯊꯥꯡꯅ ꯍꯥꯏꯕꯗ ꯆꯞ ꯆꯥꯅꯩ
ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯈꯨꯜꯁꯤꯗ ꯅꯨꯄꯥ ꯐꯨꯔꯝꯃꯤ ꯁꯅꯥꯅ ꯂꯣꯏꯅ ꯈꯪꯅꯔꯤꯁꯤꯗꯤ. ꯑꯁ ꯑꯗꯨꯒꯤꯗꯣ ꯃꯣꯏꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯄꯩꯅꯤ. ꯑꯩꯅ ꯍꯥꯟꯅ ꯐꯨꯔꯨꯕ ꯅꯠꯇꯦꯕ. ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ. ꯃꯔꯝ ꯆꯥꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ ꯅꯠꯇꯦ. ꯑꯗꯣ ꯅꯈꯣꯏ ꯇꯝꯐꯝꯗ ꯌꯥꯎꯕ ꯃꯩꯔꯥꯕꯗꯣ ꯈꯪꯕ꯭ꯔꯥ? ꯈꯪꯉꯤ. ꯑꯩꯒꯁꯨ ꯑꯗꯨꯝ ꯄꯨꯜꯂꯤ. ꯇꯥ ꯄꯥꯃꯦꯜꯒꯁꯨ ꯈꯪꯅꯕ꯭ꯔꯣ? ꯑꯩꯒꯤ ꯃꯔꯨꯞꯅꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯄꯨꯜꯂꯛꯄꯅꯤ. ꯑꯩꯅ ꯌꯨꯝꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯄꯨꯔꯤꯉꯩꯗ ꯄꯥꯛꯅ ꯄꯨꯟꯕ ꯐꯪꯈꯤꯗ꯭ꯔꯦ. ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯁꯨ ꯅꯪꯗ ꯍꯥꯏꯗ꯭ꯔꯤ ꯃꯥꯜꯂꯦ. ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯝꯕ ꯏꯇꯥꯗꯣ ꯃꯥꯅ ꯍꯥꯏꯕꯗꯤ ꯈꯪꯕꯅꯤ. ꯇꯥꯟꯖꯥ ꯆꯥꯅ ꯃꯩꯔꯥꯕꯗꯣ ꯂꯥꯛꯏ. ꯀꯧꯕꯒ ꯇꯧꯗꯦ. ꯁꯪꯒꯣꯏꯗꯨꯗ ꯐꯠ ꯍꯦꯛꯇ ꯆꯪꯂꯛꯏ. ꯑꯦ ꯁꯅꯥ, ꯀꯩꯗꯧꯔꯤꯕꯅꯣ ꯅꯪ ꯁꯤꯗ? ꯑꯩꯒꯤ ꯊꯥꯡ ꯑꯅꯧꯕ ꯑꯃ ꯁꯥꯏꯌꯦ. ꯑꯗꯨ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤ. ꯑꯗꯣ ꯇꯥ ꯄꯥꯃꯦꯜ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ. ꯁꯤꯜꯁꯤ ꯂꯩꯔꯦ. ꯃꯩꯔꯥꯕ ꯑꯩ ꯆꯠꯂꯦꯀꯣ. ꯃꯩꯔꯥꯕꯅ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ. ꯁꯅꯥꯗꯣ ꯍꯣꯏ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ. ꯄꯥꯃꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯥꯗ ꯌꯦꯡꯍꯧꯏ. ꯃꯩꯔꯥꯕ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ. ꯑꯗꯨꯒ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯄꯥꯃꯦꯜꯅ ꯁꯥꯔꯝꯕ ꯊꯥꯡꯒꯗꯨ ꯃꯥꯅ ꯊꯣꯛꯄ ꯀꯣꯡ ꯀꯣꯡ ꯍꯥꯏꯗꯨꯅ ꯌꯩ. ꯄꯥꯃꯦꯜꯅ ꯃꯩꯔꯥꯕ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ. ꯀꯩꯅꯣ ꯍꯥꯏꯌꯨ ꯀꯩꯅꯣ. ꯍꯧꯖꯤꯛꯀꯤ ꯁꯅꯥꯗꯣ ꯃꯥꯏ ꯈꯪꯅꯕꯒ ꯂꯩ ꯖꯥꯠꯂꯣ? ꯑꯦ ꯀꯩ ꯋꯥꯍꯪꯅꯣꯌꯦ ꯅꯪꯒꯤꯁꯤꯗꯤ? ꯅꯨꯄꯥꯁꯦ ꯏꯔꯥꯡ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤꯗ. ꯑꯁ ꯅꯪꯁꯨꯕ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ. ꯅꯍꯥꯟ ꯃꯥꯅ ꯁꯤ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯏꯔꯥꯡ ꯑꯃ ꯇꯧꯔ ꯂꯩꯍꯧꯔꯦꯗꯅ. ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯋꯥ ꯌꯥꯝ ꯉꯥꯡꯒꯟꯕꯤ ꯑꯃꯒ ꯍꯦꯛ ꯂꯥꯛꯁꯤꯟꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯒ ꯂꯩꯍꯧꯗ꯭ꯔꯤꯅꯦ. ꯑꯗꯣ ꯅꯪꯒꯁꯨ ꯐꯖꯅ ꯄꯨꯟꯕꯅꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ. ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯗꯤ. ꯏꯁ ꯑꯗꯨꯏꯕꯨ ꯄꯥꯡꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ. ꯍꯌꯦꯡ ꯍꯦꯛꯇ ꯍꯥꯏꯕꯤꯒꯦ. ꯌꯥꯗ ꯂꯥꯛꯇ ꯌꯥꯄꯣꯠꯇꯦ. ꯑꯩꯅ ꯌꯥꯅꯕ ꯍꯦꯛꯇ ꯍꯥꯏꯕꯤꯔꯗꯣꯏꯅꯤ. ꯄꯥꯃꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯖꯩ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯛꯇꯣꯛꯅꯕ ꯃꯇꯝ, ꯃꯤꯅ ꯄꯣꯊꯥꯅꯕ ꯃꯇꯝꯁꯤꯗ ꯊꯥꯗꯣꯏ ꯀꯤꯕꯒ ꯈꯪꯗꯈꯩ ꯐꯤꯃꯨ ꯑꯃ ꯁꯦꯠꯂꯒ ꯁꯅꯥꯍꯣꯏꯗ ꯂꯥꯛꯏ. ꯃꯗꯥꯎꯅ ꯌꯥꯔꯤꯕꯅ ꯁꯅꯥꯒꯤ ꯃꯄꯥ ꯃꯆꯥꯁꯨ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯤ. ꯀꯔꯤꯁꯨ ꯃꯈꯣꯜ ꯇꯥꯗ꯭ꯔꯤ. ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯗꯣꯏꯗꯨ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕꯒꯤ ꯅꯥꯈꯥ ꯃꯄꯥ ꯑꯗꯣꯝꯗ ꯂꯥꯛꯏ. ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯗꯤ ꯁꯅꯥꯅ ꯈꯪꯈꯤꯕꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯅ ꯇꯨꯝꯅꯈꯤꯕ ꯃꯇꯝꯁꯤꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ. ꯂꯩꯕꯥꯛ ꯍꯥꯏꯐꯦꯠ ꯇꯧꯈꯥꯏꯔꯒ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯂꯥꯏꯗꯤ ꯆꯔꯨꯅ ꯁꯥ ꯃꯆꯥꯗꯨ ꯍꯥꯞꯆꯤꯜꯂꯒ ꯐꯨꯝꯖꯤꯜꯂꯝꯃꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯥꯗꯣꯏ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦ. ꯅꯣꯡ ꯉꯥꯜꯂꯛꯂꯤ. ꯁꯅꯥꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯃꯎꯗꯨ ꯈꯖꯤꯛ ꯊꯤꯟꯗꯣꯛꯄꯒꯨꯝ ꯇꯧꯏ. ꯏꯇꯟ ꯇꯟꯊꯩ. ꯇꯟꯅ ꯇꯟꯅ ꯃꯁꯥ ꯆꯥꯏꯊꯔꯒ ꯃꯄꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ. ꯉꯁꯤꯗꯤ ꯊꯥꯗꯣꯏꯗꯨ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯌꯥꯝ ꯍꯔꯥꯎꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕꯗꯧꯅ ꯇꯧꯏꯅ? ꯑꯩ ꯅꯣꯏꯅ ꯉꯥꯏꯔꯒ ꯂꯩꯍꯜꯂꯦꯕ. ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯏꯆꯣꯛ ꯆꯣꯛꯊꯕꯒꯨꯝꯅ ꯇꯧꯏ. ꯑꯗꯨꯒꯤ ꯑꯩꯁꯨ ꯇꯝ ꯇꯝ ꯂꯣꯏꯁꯤꯜꯂꯕ. ꯂꯥꯎ ꯆꯠꯂꯁꯤ. ꯑꯗꯣ ꯁꯦꯝ ꯌꯥꯎꯔꯤꯌꯦ ꯆꯥꯁꯤꯁꯦ. ꯑꯩꯅꯒ ꯈꯣꯛꯂꯒꯅꯦ ꯄꯨꯊꯣꯔꯕꯅꯤ. ꯊꯥꯗꯣꯏ ꯑꯩ ꯉꯁꯤꯗꯤ ꯀꯩꯁꯨꯝꯇ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ. ꯏꯆꯥ ꯆꯥꯅꯤꯡꯗ꯭ꯔꯤ. ꯅꯪ ꯑꯗꯨꯝ ꯆꯥꯔꯣ. ꯆꯥꯗꯕ ꯌꯥꯔꯣꯏ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪꯒ ꯆꯥꯃꯤꯟꯅꯗꯣꯏꯅꯤꯅ ꯉꯥꯏꯔꯤꯅꯤ. ꯁꯤ ꯃꯆꯦꯠ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯆꯥꯎꯕ. ꯑꯩ ꯏꯟꯕꯤꯒꯦ. ꯊꯥꯗꯣꯏꯅ ꯁꯦꯝ ꯃꯆꯦꯠ ꯑꯃ ꯁꯅꯥꯗ ꯏꯟꯁꯤꯜꯂꯛꯏ. ꯁꯅꯥꯁꯨ ꯃꯇꯥꯕꯨ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯁꯦꯝ ꯃꯆꯦꯠꯇꯨ ꯆꯥꯅꯤꯡꯗ ꯆꯥꯏ. ꯊꯥꯗꯣꯏꯗꯤ ꯃꯥꯒꯤ ꯁꯔꯨꯛ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯒ ꯁꯅꯥꯅ ꯎꯗꯕ ꯃꯇꯝꯗ ꯂꯪꯊꯣꯛꯈꯤ. ꯃꯥꯅ ꯀꯣꯝꯂꯥ ꯄꯤꯖꯕ ꯃꯇꯝꯗꯁꯨ ꯑꯁꯨꯝꯅ ꯃꯥꯗꯤ ꯆꯥꯗꯅ ꯂꯪꯊꯣꯛꯈꯤꯕꯅꯤ. ꯊꯥꯡ ꯇꯝꯕ ꯃꯐꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯖꯒꯣꯏ ꯑꯣꯔꯥꯏꯗꯨꯅ ꯂꯩ. ꯁꯅꯥ ꯃꯁꯥꯗꯣ ꯉꯝꯗ ꯉꯝꯗ ꯉꯁꯤ ꯅꯣꯡꯃꯁꯤꯃꯗꯤ ꯖꯒꯣꯏꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯝꯈ꯭ꯔꯦ. ꯖꯒꯣꯏ ꯇꯝꯕꯗ ꯂꯣꯏꯔꯗꯨꯅ ꯃꯩꯔꯥꯕ, ꯇꯣꯟꯗꯣꯟ, ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯅꯥꯗꯨ ꯄꯨꯟꯅ ꯂꯝꯕꯤꯗ ꯂꯥꯛꯏ. ꯃꯩꯔꯥꯕꯅ ꯁꯅꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ. ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ. ꯇꯣꯟꯗꯣꯟ ꯅꯪꯒ ꯊꯥꯗꯣꯏꯒ ꯈꯔ ꯃꯥꯡ ꯆꯠꯈꯠꯂꯝꯃꯣ. ꯑꯩ ꯁꯅꯥꯗ ꯑꯔꯨꯕ ꯋꯥ ꯑꯃ ꯁꯥꯟꯅꯒꯦꯕ. ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯊꯥꯗꯣꯏꯅ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯗꯕ ꯀꯔꯤ ꯋꯥ ꯁꯥꯟꯅꯒꯦ ꯍꯥꯏꯅꯣ? ꯃꯩꯔꯥꯕ ꯅꯪꯅ ꯁꯥꯗꯣꯏ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯇꯥꯒꯦ. ꯍꯦꯛ ꯇꯥꯍꯟꯗ꯭ꯔꯕ ꯅꯪꯁꯨ ꯑꯩꯅ. ꯇꯣꯟꯗꯣꯟꯅ ꯑꯁ ꯊꯥꯗꯣꯏ ꯏꯕꯦꯝꯃ ꯅꯪꯁꯨ ꯌꯥꯝ ꯐꯤꯡꯉꯦ ꯍꯥꯏꯔꯒ ꯂꯦꯝꯖꯕꯗꯨ ꯍꯦꯛ ꯇꯧꯔꯗꯅ. ꯅꯪ ꯅꯁꯛꯇꯨꯒꯅꯦ ꯆꯥꯟꯅꯕ ꯅꯉꯣꯟꯗ ꯇꯧꯈ꯭ꯔꯁꯨ ꯇꯧ ꯀꯩꯗꯧꯔꯒꯦ. ꯂꯥꯛꯑꯣ ꯃꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯣ. ꯌꯦꯠꯂꯨꯔꯅꯨ. ꯇꯣꯟꯗꯣꯟꯅ ꯊꯥꯗꯣꯏꯗꯨ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ. ꯊꯥꯗꯣꯏꯗꯨ ꯃꯅꯤꯡ ꯍꯟꯗꯅ ꯃꯣꯏꯅꯤꯗ ꯌꯦꯡꯂꯒ ꯇꯣꯟꯗꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ. ꯁꯅꯥꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯅꯤ ꯍꯥꯏꯗꯣ ꯍꯥꯏꯔꯣꯗꯅ. ꯑꯗꯨꯕꯨꯔꯣ ꯅꯪꯁꯤ ꯄꯥꯃꯦꯜꯅ ꯌꯥꯝ ꯅꯨꯡꯁꯤꯖꯧꯔ ꯃꯥꯜꯂꯦ. ꯉꯔꯥꯡꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯀꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯏ. ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯃꯤꯠꯅ ꯍꯪꯒꯠꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯑꯩꯒꯤ ꯏꯇꯥꯎꯅꯤ. ꯑꯗꯣ ꯅꯪꯉꯣꯟꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ. ꯅꯨꯡꯁꯤꯌꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯏ. ꯑꯁ ꯑꯗꯨꯕꯨ ꯋꯥꯅꯤꯅ. ꯐꯥꯒꯤ ꯅꯠꯇꯤꯌꯦ. ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ.
ꯄꯥꯃꯦꯜꯗꯣ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯕ ꯌꯥꯝ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨꯛ ꯐꯕ ꯃꯤꯅ ꯍꯥꯏꯔꯛꯂꯒ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯄꯥꯞ ꯄꯨꯖꯅꯤ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯈꯜꯂꯣ ꯈꯟꯈꯩ ꯈꯜꯂꯒ ꯌꯥꯗꯦꯅ ꯍꯥꯏꯔꯗꯤ ꯅꯁꯝ ꯑꯁꯥꯡꯕꯗꯣ ꯐꯨꯗꯠꯇꯧꯅꯤ ꯍꯦꯛꯇꯩꯗꯤ ꯁꯣꯝꯗ ꯊꯥꯗꯣꯏꯗꯣ ꯃꯁꯥꯗꯣ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯖꯗꯦ ꯇꯣꯟꯗꯣꯟꯅ ꯄꯥꯏꯔꯤ ꯃꯥꯒꯤ ꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯛꯂꯒ ꯃꯅꯤꯡꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯩ ꯋꯥꯔꯤꯅꯣ ꯇꯨꯝꯅ ꯀꯨꯏꯅ ꯁꯥꯟꯅꯈ꯭ꯔꯦꯗ ꯑꯅꯤꯁꯤꯗ ꯇꯣꯟꯗꯣꯟ ꯃꯣꯏ ꯑꯅꯤꯁꯤ ꯀꯣꯏꯅꯩꯔꯥ ꯑꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯣꯏꯅꯔ ꯀꯩꯗꯧꯔꯒꯦ ꯅꯪꯅꯁꯨ ꯃꯩꯔꯥꯕꯁꯦ ꯄꯥꯝꯕꯤꯗꯦ ꯃꯣꯏ ꯑꯅꯤ ꯃꯥꯏꯅꯅꯦ ꯀꯣꯏꯅꯖꯈ꯭ꯔꯁꯅꯤ ꯌꯥꯝ ꯆꯥꯟꯅꯩ ꯃꯣꯏ ꯑꯅꯤꯁꯤꯅ ꯍꯦꯟꯅ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅꯁꯨ ꯄꯥꯝꯕꯤꯗꯦ ꯍꯥꯏꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯁ ꯑꯩ ꯌꯧꯅꯕꯤ ꯑꯁꯦꯡꯕ ꯋꯥ ꯍꯦꯛ ꯍꯥꯏꯗꯣꯛꯀꯟꯕꯤꯁꯦ ꯇꯧꯈ꯭ꯔꯤꯅꯦ ꯑꯣ ꯑꯗꯨꯕꯨꯔꯣ ꯃꯩꯔꯥꯕꯅꯅꯦ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯣ ꯅꯪꯅꯗꯤ ꯃꯩꯔꯥꯕꯁꯦ ꯀꯌꯥ ꯊꯧꯁꯥꯗꯦꯗꯅ ꯑꯗꯨꯗꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯑꯗꯨꯒꯤ ꯁꯅꯥꯗꯣ ꯑꯣꯏꯅ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯔꯝꯕꯅꯤ ꯁꯅꯥꯅꯁꯨ ꯌꯥꯔꯝꯕꯅꯤ ꯌꯦꯡꯉꯣ ꯃꯣꯏ ꯑꯅꯤ ꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯟꯅꯩꯁꯤ ꯎꯔꯦꯗꯅ ꯊꯥꯗꯣꯏꯗꯣ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯩꯔꯥꯕꯒ ꯁꯅꯥꯒꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯠꯈꯤ ꯇꯣꯟꯗꯣꯟꯁꯨ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯊꯥꯗꯣꯏꯅ ꯃꯩꯔꯥꯕꯒꯤ ꯃꯈꯨꯗꯨ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯏ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯩꯔꯥꯕꯗꯨ ꯋꯥꯒ ꯈꯨꯝꯐꯝ ꯈꯪꯗ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯇꯣꯟꯗꯣꯟꯒ ꯁꯅꯥꯒꯁꯨ ꯉꯛꯅ ꯊꯥꯗꯣꯏꯗ ꯌꯦꯡꯉꯤ ꯊꯥꯗꯣꯏꯅ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯃꯩꯔꯥꯕꯅ ꯆꯨꯝꯃꯦ ꯑꯗꯨꯒ ꯀꯩꯒꯤ ꯍꯥꯏꯗ꯭ꯔꯤꯕ ꯑꯩꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣꯕ ꯁꯅꯥꯒ ꯅꯣꯛꯇꯅ ꯑꯩꯈꯣꯏꯒ ꯇꯥꯍꯟꯗꯒꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯩ ꯋꯥꯔꯤꯅꯣ ꯅꯣꯏ ꯑꯅꯤꯃꯨꯛ ꯀꯣꯏꯅꯔꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕ ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯁꯅꯥꯗꯗꯤ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯀꯩ ꯋꯥꯅꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯇꯣꯟꯗꯣꯟ ꯏꯁ ꯃꯥꯏꯁꯦ ꯈꯝꯕꯟꯕꯤꯒꯦ ꯇꯧꯔꯤ ꯃꯥꯜꯂꯦ ꯃꯩꯔꯥꯕ ꯀꯣꯏꯗꯣꯛꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯔꯅꯤ ꯑꯣ ꯑꯗꯨꯕꯨꯔꯣ ꯁꯅꯥꯁꯦ ꯄꯥꯃꯦꯜꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯏꯔꯝꯕꯅꯤ ꯅꯪꯁꯨ ꯍꯥꯟꯅ ꯍꯦꯛꯇ ꯐꯤꯡꯉꯤ ꯀꯩꯕ ꯁꯅꯥ ꯅꯪ ꯌꯥꯔꯕ ꯍꯥꯏꯁꯦ ꯃꯩꯔꯥꯕꯅ ꯍꯣꯏ ꯌꯥꯔꯦ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯐꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯅ ꯍꯥꯏꯔꯛꯄꯕꯨ ꯌꯥꯗꯦꯔꯣ ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯐꯣꯏ ꯇꯧꯔꯤꯁꯤ ꯎꯔꯦꯗꯅ ꯁꯅꯥꯗꯣ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤ ꯋꯥꯗꯨꯗ ꯃꯔꯛ ꯊꯠꯂꯨꯗ꯭ꯔꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯆꯠꯄ ꯑꯃꯨꯛ ꯍꯧꯏ ꯊꯥꯗꯣꯏꯅ ꯁꯅꯥꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯤ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯃꯩꯔꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯍꯦꯛꯇ ꯀꯜꯂꯛꯄ ꯄꯣꯛꯄ ꯑꯗꯨꯒ ꯄꯥꯃꯦꯜꯅ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯅ ꯑꯃꯨꯛ ꯁꯥꯎꯅꯤꯡꯕ ꯁꯅꯥꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯁꯥꯎꯅꯤꯡꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯁꯥꯗꯣ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯉꯁꯥꯏ ꯃꯈꯩ ꯇꯣꯟꯗꯣꯟꯅꯗꯤ ꯎꯔꯤꯕꯅꯤ ꯁꯅꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯃꯥꯅ ꯇꯧꯔꯤ ꯃꯇꯧꯗꯨ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ ꯁꯨꯝ ꯂꯥꯛꯄꯅ ꯊꯥꯗꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯏ ꯁꯅꯥꯒꯤꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯁꯅꯥ ꯃꯁꯥꯗꯨ ꯅꯣꯡꯃ ꯆꯣꯛꯊꯔꯛꯏ ꯀꯨꯆꯨꯒ ꯇꯥꯏꯐꯦꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯊꯥꯡꯒꯤ ꯖꯒꯣꯏ ꯎꯠꯀꯗꯕꯁꯨ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯃꯈꯣꯏ ꯄꯨꯟꯅ ꯊꯥꯡꯒꯤ ꯖꯒꯣꯏꯗꯨ ꯇꯝꯂꯤꯉꯩ ꯂꯝꯌꯥꯏꯗꯨꯗ ꯁꯅꯥꯗꯨ ꯂꯣꯡꯅ ꯍꯦꯛꯇ ꯍꯥꯏꯊꯔꯛꯏ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯛꯊꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯕꯨ ꯃꯤꯅꯣꯛꯇꯨ ꯂꯣꯠꯁꯤꯜꯂꯒ ꯄꯥꯈꯠꯄ ꯁꯥꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯕꯨ ꯀꯧꯔꯝꯃꯤ ꯑꯣꯖꯥꯗꯨꯅ ꯈꯨꯗꯥꯡꯒꯤ ꯃꯤꯍꯨꯜꯗꯨ ꯄꯥꯏꯔꯒ ꯌꯦꯡꯕꯗꯗꯤ ꯈꯪꯂꯤ ꯄꯣꯠꯁꯦꯝ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯅꯈꯣꯏ ꯈꯔ ꯁꯅꯥꯁꯦ ꯃꯪꯒꯣꯜ ꯐꯥꯎꯗ ꯊꯥꯡꯖꯤꯟꯕꯤꯔꯣ ꯑꯗꯨꯒ ꯐꯛ ꯑꯃ ꯊꯥꯔꯒ ꯍꯤꯞꯍꯜꯂꯝꯃꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯔꯛꯀꯅꯤ ꯅꯈꯣꯏ ꯑꯇꯩꯁꯨ ꯖꯒꯣꯏ ꯃꯈꯥ ꯇꯝꯊꯅꯕ ꯇꯧꯔꯣ ꯑꯃꯅ ꯑꯣꯖꯥ ꯁꯅꯥ ꯌꯥꯎꯗ꯭ꯔꯗꯤ ꯃꯌꯥꯏꯗ ꯊꯥꯡꯂꯒ ꯖꯒꯣꯏ ꯁꯥꯟꯅ ꯃꯤ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯌꯦꯡꯇꯁꯨ ꯉꯥꯏꯔꯦ ꯁꯅꯥꯁꯦ ꯁꯥ ꯉꯝꯗ꯭ꯔꯖꯥꯠꯂꯣ ꯑꯃꯅ ꯍꯣꯏꯅꯦ ꯅꯍꯥꯟꯈꯩꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯍꯌꯦꯡꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯃꯥꯁꯨꯕ ꯐꯔꯛꯇꯤ ꯇꯥꯏ ꯑꯗꯨꯒꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯣꯏꯔꯦꯗ ꯅꯥꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯅꯦ ꯊꯥꯗꯣꯏꯅ ꯐꯠ ꯈꯨꯝꯂꯛꯏ ꯑꯣꯖꯥ ꯁꯅꯥꯒꯤ ꯃꯍꯨꯠꯇꯣ ꯑꯩ ꯁꯤꯜꯂꯒꯦ ꯍꯌꯦꯡ ꯃꯥꯅ ꯅꯥꯕ ꯐꯔꯛꯂꯗꯤ ꯃꯥ ꯑꯗꯨꯝ ꯌꯥꯎꯖꯁꯅꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯁꯤꯟꯕꯤꯔꯒꯦ ꯑꯩ ꯍꯩꯅꯤꯌꯦ ꯑꯣꯖꯥ ꯑꯣꯖꯥꯗꯨ ꯋꯥꯗꯤ ꯉꯥꯡꯗ ꯃꯀꯣꯛ ꯅꯣꯝꯂꯛꯏ ꯇꯣꯟꯗꯣꯟꯗꯤ ꯊꯥꯗꯣꯏꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯕꯁꯤ ꯈꯪꯂ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯊꯟꯇ ꯇꯨꯒ ꯁꯨꯝꯂꯛꯏ ꯃꯌꯥꯝ ꯑꯗꯨꯅ ꯁꯅꯥ ꯋꯥꯟꯊꯔꯛꯄꯒꯤ ꯋꯥꯅꯔꯤꯕ ꯃꯔꯛꯁꯤꯗ ꯊꯥꯗꯣꯏꯅ ꯃꯥꯏꯊꯣꯡꯗ ꯀꯔꯤꯁꯨ ꯑꯋꯥꯕ ꯂꯩꯇ ꯅꯣꯛꯇꯨꯅ ꯁꯅꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯖꯒꯣꯏ ꯂꯣꯏꯔꯛꯄꯗ ꯑꯣꯖꯥꯗꯨꯅ ꯇꯔꯦꯟ ꯄꯨꯡꯐꯥ ꯌꯥꯎꯕ ꯏꯁꯤꯡꯗꯨꯅ ꯁꯅꯥꯗ ꯈꯤꯛꯏ
ꯁꯅꯥꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯃꯤꯌꯥꯝꯗꯨ ꯃꯌꯨꯝꯗ ꯆꯠꯄ ꯇꯧꯗꯦ꯫ ꯁꯅꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯅꯔꯤ, ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯃꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯔꯁꯨ ꯁꯅꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯩꯔꯥꯕꯒ ꯇꯣꯟꯗꯣꯟꯒꯁꯨ ꯌꯥꯎꯏ, ꯑꯇꯩꯗꯨꯗꯤ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟ, ꯁꯅꯥ, ꯅꯪꯕꯨ ꯍꯌꯦꯡ ꯌꯥꯎꯕ ꯉꯝꯗꯣꯏ ꯅꯠꯇ꯭ꯔꯣ? ꯇꯣꯟꯗꯣꯟ, ꯑꯩ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯗ꯫ ꯅꯈꯣꯏ ꯑꯗꯨ ꯐꯖꯅ ꯁꯥꯔꯨꯔꯣ, ꯑꯩ ꯃꯇꯨꯡꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ꯫ ꯃꯩꯔꯥꯕꯅ, ꯅꯪꯕꯨ ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯗꯤ ꯅꯍꯥꯟ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯣꯖꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯕꯅꯤ, ꯑꯣꯖꯥ ꯈꯛ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯣꯏ ꯑꯅꯤ ꯑꯩꯕꯨ ꯏꯃꯨꯡ ꯐꯥꯎꯗ ꯁꯝꯕꯤꯔꯝꯃꯣ, ꯇꯟꯕ꯭ꯔꯥ? ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯏ, ꯊꯥꯗꯣꯏꯁꯨ ꯉꯥꯏꯍꯥꯛꯇ ꯂꯥꯛꯄꯤꯌꯣꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯇꯣꯟꯗꯣꯟꯅ, ꯊꯥꯗꯣꯏꯗꯣ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯊꯟꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯂꯩꯒꯦ ꯃꯪꯒꯣꯜꯁꯤꯗ, ꯂꯥꯛꯑꯣꯁꯦ, ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯦ, ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯅꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯅ ꯏꯃꯨꯡꯗ ꯆꯪꯕꯗ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯃꯩꯔꯥꯕꯒ ꯇꯣꯟꯗꯣꯟꯒꯗꯨ ꯃꯪꯒꯣꯜꯗ ꯐꯝꯃꯤ꯫ ꯃꯩꯔꯥꯕꯅ, ꯁꯅꯥꯍꯣꯏ ꯄꯥꯕꯗꯣ ꯍꯜꯂꯛꯄ ꯉꯥꯏꯔꯤꯁꯤ, ꯃꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯏꯕꯥꯅꯤ ꯂꯩꯔꯤꯁꯤ꯫ ꯇꯣꯟꯗꯣꯟ, ꯇꯣꯟꯗꯣꯟ, ꯍꯥꯎ, ꯀꯩ ꯍꯥꯏꯕꯅꯣ? ꯀꯩꯗꯧꯔꯒꯦ? ꯀꯩ ꯈꯜꯂꯨꯔꯒꯦ ꯅꯪꯕꯨ? ꯃꯩꯔꯥꯕ, ꯁꯅꯥꯁꯤ ꯀꯩꯅꯣꯝ ꯇꯧ ꯃꯥꯜꯂꯤ, ꯑꯗꯨꯒ ꯃꯣꯏ ꯏꯃꯨꯡꯁꯤ ꯆꯪꯕꯗꯁꯨ ꯑꯩ ꯀꯩꯅꯣꯝ ꯇꯧꯏ꯫ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯏꯙꯧꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣꯃ ꯏꯪꯒꯤꯠ ꯄꯤꯕꯗꯧ ꯇꯧꯏ꯫ ꯃꯩꯔꯥꯕ ꯇꯣꯟꯗꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯀꯩꯗꯧꯔꯤꯅꯣ? ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯎꯕ ꯉꯝꯃꯕꯣ? ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯈꯣꯏ ꯏꯃꯥ ꯍꯣꯏꯅꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯌꯦꯜꯂꯛꯇꯅꯕ ꯍꯥꯏꯅ ꯂꯥꯏꯒ ꯈꯣꯏꯔꯝꯈꯤꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ꯭ꯔꯥ ꯅꯪꯒꯤ? ꯑꯩ ꯈꯪꯗꯦ, ꯑꯗꯣ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ꯫ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯨꯔꯒ ꯑꯩꯁꯦ ꯑꯉꯥꯎꯕ ꯇꯥꯔꯗ꯭ꯔꯥ ꯈꯜꯂꯒ ꯁꯨꯝ ꯂꯩꯔꯕꯅꯤ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅꯕꯨ ꯊꯥꯖꯗꯕ ꯌꯥꯎꯕ꯭ꯔꯣ? ꯍꯥꯏꯌꯨꯁꯦ, ꯑꯩ ꯀꯩꯁꯨꯝ ꯈꯜꯂꯨꯏ꯫ ꯊꯥꯗꯣꯏꯁꯦ ꯁꯅꯥꯗ ꯀꯜꯂꯛꯄ ꯐꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯋꯥꯉꯥꯡꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯊꯥꯗꯣꯏꯅ ꯅꯪ ꯀꯩꯁꯨ ꯅꯨꯡꯁꯤꯗꯦ꯫ ꯁꯅꯥꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯗ ꯃꯥꯅ ꯀꯩꯒꯤ ꯁꯥꯎꯅꯤꯡꯉꯤꯅꯣ? ꯑꯗꯨ ꯀꯜꯂꯛꯄꯩ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯄꯥꯃꯦꯜꯅ ꯁꯅꯥꯕꯨ ꯅꯨꯡꯁꯤꯌꯦꯅ ꯅꯪꯅ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯦ? ꯑꯩ ꯂꯥꯝꯕ ꯐꯪꯗꯦ꯫ ꯃꯩꯔꯥꯕꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯨꯜꯒꯤ ꯑꯃꯥꯏꯕꯤ ꯀꯨꯁꯨꯝꯗꯣ ꯃꯥꯗꯤ ꯌꯦꯡꯍꯜꯂꯁꯤꯔꯣ? ꯀꯅꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯕ ꯏꯕꯥꯅꯤꯅ ꯀꯩ ꯈꯟꯒꯦ? ꯍꯌꯦꯡ ꯐꯥꯎꯇꯪꯗꯤ ꯉꯥꯏꯔꯁꯤ, ꯖꯒꯣꯏ ꯎꯕ ꯂꯣꯏꯔꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯂꯒ ꯏꯅꯦ ꯀꯨꯁꯨꯝꯗꯣ ꯀꯧꯔꯒ ꯌꯦꯡꯍꯜꯂꯁꯤ꯫ ꯁꯅꯥꯒꯤ ꯄꯥꯕꯗꯁꯨ ꯐꯖꯅ ꯍꯥꯏꯔꯝꯁꯤ꯫ ꯃꯩꯔꯥꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯒꯤ ꯃꯄꯥꯁꯨ ꯂꯥꯛꯏ꯫ ꯃꯩꯔꯥꯕꯒ ꯇꯣꯟꯗꯣꯟꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯝꯃꯤ꯫ ꯃꯄꯥꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯣꯡꯃꯁꯤꯃꯗꯤ ꯁꯦꯟꯅꯔꯒꯦ ꯈꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥ ꯇꯨꯝꯊꯈꯤꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯇ ꯃꯁꯥꯗꯣ ꯅꯝꯁꯤꯜꯂꯒ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥ ꯃꯍꯥꯛꯁꯨ ꯃꯁꯥꯒꯤ ꯈꯟꯕꯗ ꯋꯥꯔꯦ꯫ ꯁꯣꯝꯗ ꯖꯒꯣꯏ ꯁꯥꯒꯗꯧꯔꯤ ꯃꯌꯥꯝꯗꯨ ꯖꯒꯣꯏ ꯃꯐꯝꯗ ꯌꯧꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯁꯣꯏꯗ-ꯉꯥꯝꯗꯅꯕ ꯂꯥꯏ ꯈꯨꯔꯨꯝꯃꯤ꯫ ꯊꯥꯗꯣꯏꯗꯤ ꯃꯁꯥꯗꯣ ꯍꯔꯥꯎꯃꯟꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ꯫ ꯁꯅꯥꯗꯒꯤ ꯃꯥꯅ ꯍꯦꯜꯂꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏ꯫ ꯖꯒꯣꯏ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯗꯨ ꯖꯒꯣꯏ ꯁꯥꯐꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯊꯥꯡ ꯆꯨꯡꯒꯣꯏꯗꯨꯒ ꯆꯪꯅꯔꯛꯏ꯫ ꯊꯤꯜꯂꯛꯂꯤꯕ ꯄꯨꯡꯂꯣꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯡꯗꯣ ꯍꯥꯏꯗꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯔꯦ꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯅꯤꯡꯕꯗꯤ ꯊꯨꯡꯂꯦ꯫ ꯁꯅꯥꯒꯤ ꯋꯥꯈꯜꯒ ꯀꯔꯤꯁꯨ ꯆꯪꯂꯨꯗ꯭ꯔꯤ꯫ ꯃꯌꯨꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯁꯣꯝꯗ ꯁꯅꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯩꯔꯥꯕ ꯇꯣꯟꯗꯣꯟꯅ ꯑꯃꯥꯏꯕꯤ ꯀꯨꯁꯨꯝꯗꯨ ꯀꯧꯔꯒ ꯁꯅꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯀꯨꯁꯨꯝꯅ, ꯇꯥꯗ, ꯁꯤꯗꯤ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯌꯥꯎꯏꯅꯦ꯫ ꯇꯧꯔꯤꯕ ꯃꯤꯁꯛꯁꯤꯁꯨ ꯃꯥꯒ ꯅꯛꯅꯕ ꯃꯤꯁꯛꯅꯤ꯫ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯤꯔꯕ ꯂꯩꯋꯥꯅꯤ ꯃꯥꯅ ꯁꯣꯜꯂꯤꯕꯁꯦ꯫ ꯑꯊꯨꯕꯗ ꯂꯧꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯀꯟꯕ ꯉꯝꯂꯣꯏ꯫ ꯏꯕꯨꯡꯉꯣꯅꯤ, ꯍꯣꯔꯦꯟ ꯑꯍꯤꯡꯁꯤꯗ ꯁꯤꯗ ꯂꯥꯏꯊꯧ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ꯫ ꯃꯤ ꯄꯣꯡ ꯀꯅꯥꯁꯨ ꯎꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯅꯈꯣꯏ ꯑꯅꯤ ꯁꯦꯟꯅꯗꯧꯅꯤ꯫ ꯇꯥꯗ, ꯉꯁꯤꯃꯛ ꯂꯥꯏꯊꯧ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯏꯆꯥꯁꯦ ꯀꯟꯕ ꯉꯝꯂꯣꯏ꯫ ꯍꯦꯔꯥ, ꯎꯁꯤꯠꯇꯕ! ꯇꯧꯔꯛꯂꯤ ꯃꯤꯁꯛꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯒꯦ, ꯄꯔꯥ ꯑꯃ ꯇꯝꯖꯅꯕ꯫ ꯃꯈꯣꯏꯗꯨ ꯂꯥꯏꯊꯧ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩ ꯂꯥꯡꯁꯤꯟꯕ ꯍꯧꯔꯤ꯫ ꯃꯩꯔꯥꯕꯅ ꯄꯥꯃꯦꯜꯁꯨ ꯀꯧꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯍꯤꯡ ꯑꯁꯤ ꯁꯪꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯃꯦꯜꯁꯨ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯃꯃꯥꯗ ꯃꯩꯔꯥꯕ ꯍꯣꯏꯗ ꯂꯦꯛꯂꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯣꯏꯗ ꯄꯨꯟꯅ ꯂꯥꯛꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯁꯅꯥꯗꯨ ꯐꯃꯨꯡꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯃꯄꯥꯅ ꯃꯅꯥꯛꯇ ꯆꯪꯂꯤ, ꯑꯗꯨꯒ ꯃꯩꯔꯥꯕꯒ ꯄꯥꯃꯦꯜꯒꯅ ꯌꯨꯝꯗꯨꯒꯤ ꯑꯋꯥꯡ ꯃꯈꯥꯗ ꯆꯪꯂꯤ꯫ ꯇꯣꯟꯗꯣꯟꯒ ꯑꯃꯥꯏꯕꯤ ꯀꯨꯁꯨꯝꯒꯅ ꯌꯦꯅꯈꯥꯗꯨꯗ ꯂꯥꯏꯊꯧ ꯑꯃ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯤ꯫
ꯊꯥꯗꯣꯏꯅ ꯐꯨꯝꯈꯤꯕ ꯆꯐꯨꯗꯨꯁꯨ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯇꯣꯟꯗꯣꯟꯗ ꯆꯐꯨꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯣꯅ ꯍꯥꯏꯔꯝꯂꯒ ꯀꯨꯁꯨꯝꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯁꯣꯝꯗ ꯑꯃꯥꯏꯕꯤ ꯀꯨꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯄꯒ ꯆꯐꯨ ꯃꯅꯨꯡꯗ ꯆꯔꯨꯅ ꯁꯥꯕ ꯂꯥꯏꯙꯤꯗꯨ ꯈꯔ ꯂꯦꯡꯕ ꯍꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯇꯣꯟꯗꯣꯟ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯀꯤꯕꯗꯨ ꯐꯥꯖꯤꯜꯂꯒ ꯆꯐꯨꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯩ ꯂꯥꯏꯙꯤ ꯑꯗꯨ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯄꯥꯏꯊꯣꯛꯈꯤꯕꯒ ꯁꯣꯝꯗ ꯁꯅꯥꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯀꯨꯁꯨꯝꯅ ꯃꯥꯏ ꯄꯥꯛꯂꯤꯗꯅ ꯃꯄꯨꯒꯤ ꯃꯁꯨꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯕꯤ ꯅꯁꯥꯒꯤ ꯈꯟꯕꯤ ꯅꯪꯅ ꯇꯧꯕ ꯄꯨꯝꯕ ꯅꯁꯥꯗ ꯂꯣꯏꯅ ꯍꯟꯖꯤꯜꯂꯣ ꯏꯆꯣ ꯃꯄꯨꯒꯤ ꯌꯥꯊꯪꯅꯤ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯂꯥꯏꯙꯤꯗꯨ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯆꯩꯒꯣꯏꯅꯨꯡ ꯑꯗꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯀꯨꯁꯨꯝꯗꯨ ꯇꯞꯅ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯧꯁꯤꯜꯂꯒ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯂꯛꯏ ꯀꯨꯁꯨꯝꯅ ꯗꯥꯗꯥ ꯏꯆꯥꯅꯨꯄꯤꯗꯣ ꯋꯥꯈꯜ ꯂꯥꯛꯂꯕ꯭ꯔꯥ 이비엠마 구수 이사 와칼라이 솜나 승라오 이붕어 홈 나코수 라오 시다 팜로 라오 이사 누피세 와칼락 라버니네 나코이나 마땡 tꯧꯕꯤꯔꯝꯗ꯭ꯔꯕꯗꯤ ngasi ipase ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯈ꯭ꯔꯅꯤꯗ ꯃꯩꯔꯥꯕꯅ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯟꯗꯣꯟꯅ ꯍꯧꯗꯣꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯈꯪꯉꯝꯃꯣꯏ ꯃꯥꯗ ꯑꯣꯏꯅ ꯂꯣꯏꯅ ꯊꯥꯒꯠꯂꯣ ꯇꯣꯟꯗꯣꯟꯅ ꯏꯁ ꯑꯩꯅ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯥꯔꯝꯗ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯕꯣ ꯕꯥꯕꯥ ꯇꯨ ꯃꯥꯅ ꯄꯥꯝꯃꯦ ꯁꯅꯥꯒ ꯅꯨꯡꯁꯤꯅꯕꯅꯤ ꯁꯅꯥ ꯅꯥꯔꯦ ꯇꯥꯕꯗ ꯃꯊꯨꯟ ꯊꯥꯡꯒꯠꯂꯒ ꯆꯦꯜꯂꯩꯁꯤꯅꯦ ꯃꯥꯁꯨ ꯃꯄꯥꯅ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯀꯨꯁꯨꯝꯅ ꯍꯩꯃ ꯅꯈꯣꯏꯕꯨ ꯂꯥꯡꯁꯟꯒꯅꯨꯅꯦ ꯏꯆꯥꯁꯤ ꯋꯥꯈꯜ ꯐꯖꯅ ꯂꯥꯛꯄꯗ ꯂꯥꯡꯁꯤꯜꯂꯕꯗꯤ ꯃꯁꯥꯁꯦ ꯏꯊꯛ ꯊꯥꯒꯠꯈ꯭ꯔꯅꯤ ꯗꯥꯗꯥ ꯃꯁꯥꯁꯦ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯕꯤꯁꯤ ꯑꯗꯨꯒꯅꯦ ꯑꯩ ꯂꯥꯏꯒꯤ ꯏꯁꯤꯡ ꯈꯔ ꯄꯤꯔꯛꯀꯦ ꯃꯗꯨ ꯇꯧꯔꯀꯥꯟꯗ ꯃꯁꯥꯁꯦ ꯄꯨꯡꯐꯥ ꯐꯔꯅꯤ ꯑꯗꯨꯗꯤ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ ꯏꯕꯨꯡꯉꯣ ꯍꯨꯝ ꯅꯣꯏꯁꯨꯅꯦ ꯌꯨꯝꯗ ꯆꯠꯂꯒ ꯅꯁꯥꯗꯣ ꯃꯩ ꯑꯣꯛꯊꯣꯛꯑꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯂꯥꯛꯅꯕ ꯑꯩ ꯉꯝꯂꯔꯣꯏ ꯗꯥꯗꯥ ꯑꯩ ꯊꯣꯛꯏ ꯌꯨꯝꯒꯤ ꯃꯤ ꯊꯤꯟꯗꯣꯛꯄ ꯊꯣꯛꯄꯤꯔꯛꯀꯅꯨꯀꯣ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯛꯂꯁꯤ ꯂꯥꯎꯗꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯊꯣꯛꯂꯛꯂꯤ ꯇꯣꯟꯗꯣꯟꯅ ꯏꯅꯦ ꯇꯧꯁꯤꯜꯂꯛꯂꯤꯕ ꯃꯤꯗꯨꯗꯤ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ ꯀꯩꯗꯧꯕꯒꯤ ꯈꯪꯗꯅꯤ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯅꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯣ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨꯅꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯑꯩ ꯍꯥꯏꯗꯣꯛꯑꯦ ꯑꯗꯨꯏꯅꯦ ꯁꯤꯗꯩꯗꯤ ꯂꯝꯕꯤꯁꯨ ꯄꯨꯟꯗ꯭ꯔꯤ ꯏꯅꯦꯁꯨ ꯐꯖꯅ ꯆꯠꯄꯤꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦ ꯐꯔꯦ ꯐꯔꯦ ꯏꯅꯦꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯌꯨꯝ ꯌꯧꯔꯒ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯥꯎꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯈꯨꯠꯇꯨ ꯍꯥꯏ ꯐꯠꯇꯕ ꯇꯧꯕ ꯑꯍꯦꯟꯕꯗ ꯄꯥꯝꯕ ꯊꯥꯗꯣꯏ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯁꯥꯗꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯁꯣꯏꯅꯥꯏꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯇꯥ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯐꯥꯎꯕ ꯊꯧꯔꯥꯡꯂꯝꯕ ꯋꯥꯈꯜ ꯊꯦꯟꯕꯤ ꯐꯠꯇꯕꯤ ꯃꯍꯥꯛꯇꯨ ꯑꯃꯥꯏꯕꯤ ꯀꯨꯁꯨꯝꯅ ꯄꯥꯔꯥ ꯇꯝꯕꯤꯔꯒꯦ ꯈꯟꯈꯤꯕꯅ ꯋꯥꯅ ꯂꯦꯟꯈꯤ ꯊꯥꯗꯣꯏ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯣꯏꯈ꯭ꯔꯥꯏꯕ ꯐꯥꯎꯕ ꯉꯝꯗ ꯃꯄꯨꯟꯁꯤꯗꯨ ꯋꯥꯅ ꯆꯥꯛꯅ ꯂꯦꯟꯈꯤ